Assalamualaikum warahmatullahi wabarakatuh. Alhamdulillah, semua alhamdulillah. Yang na chawtho na ngay masung thaga na ngay ni Allah subhanahu wa ta'ala na awang uta takabul tu biboysan mayang ifalla pang to krebereli. Ikang kang udan Allah gi may kedegi nung chusila lakya dubo. Tamoy da dina masung iman gi apam balay ba. Allah maso rasul banung siba. Mafumadugi ulama kiram sing, mafumadugi ahlaman sing, naujawan sing, angang sing, satra sing masung pradagi maramdalay gi dabi iman don itchemisat kaya na foba. Adung nabu khudong chada ba kaya adum mayok na rare kanda ikogi pin da bagi khalawa se sini ikogi thamoy chakle ba mai cha se sini ai ba ngasi ge pale ba zalim hukum na sige na kong ge honda bagi damak tholak pa masung ninghan na ba tawdana rally adu mai pa na pangto ki ba protest adu mai pa na pangto ki ba alhamdulillah summa alhamdulillah Allah na wa mutak takabul to be boysano banu ase ge marakta matam kya dagi nung si chanana iramdam manipura sida kunda minar liba maite masung maite pangan ane sige tatna thana ba yadraba gi mari edubo amuka han na honana samjin bagi puare de horaga da history amagom nangasi ya ba filem rohan singh morandagi mafumadu tana lengbi rarga nong mark aduda tolaga mana adung laba rally aduda saru ya biba masung nungsi bagi pauzela ma manipur dal taminare ba khunda minare ba zati khudemak amasung maroina maite made maite pangal anigi marakta pibiramba yamna thagat nangai ni yamna chawthok chanangai ni mahakumba amaga ge marakta nungsina ba sena mai pak pani amaga khosam narga chatpa sena koi punama kya fabani masina punama ki mai pak pani hai bagi wakhalan chen ba zati khudama ki mioi khara tholak laba hairo mioi singa dono khosam narga amatona tabuk to butaraga dingasi zati masingi marakta lainare ba nungsina da bagi asigum laba patraba hu chelaba wakhalan kaya se nam thebega ngamgani haibagi wakhalon gelona yamna chawthok pagolena thagat ba safodok chai masiga mari lena tension jaboina muslim personal board ke maike dagi khoigi pen dabagi toreba protest me amasiga mari lena kari karam bathabok thorom sing tawgani haibagi gyal lainoina pirakhiba sing adugi manon dagi amma mafam da tareba muslim leader singna ulama kiram singna mafam da lairiba atopa dharmagi atopa zati gi mioi sing aduga faminaba makoige meeting sinba makoige dharmagi luchingwa sing famin rakanda waqfa karino amasung waqfa gi matanda musalman singna asuk yamna pendreba se karino bese makoida sugyan tan biba aduga makoige punna kusam naraga hairiba zalim hukumat asena pastor leba ekasi chatna handabada punna maki amato iba dung loba thodang lobina bagi ikoi hukum ke asu pirakhe balai rabani ekoi manipur dal khundaminari ba zati atopa gimio khudima ka so singula performina bagi tan zai khoi lomina si makoi gi leader sing famina si makoi CEO sing famina si masi musalman sing ke mayok tanate masi de sambidan ge mayok tani masi de khoi gi india gi lezerba constitution adu gi mayok ta oraba afong ba madu khongau na boy ba ekamani aduna maramarga haire ba si mayok ta khundaminari ba khoi leminari ba amaga khosam raga chamin da ba yadraba hanadaga sunu chanim neraka lerakle bai koi manipur gi silena khoi punama kyam fam da so makoi ga gyan tahanba amas tamina ba masang makoi ga punna dum ba ai koi gi pen da bi kholaw singa sa yawina ba chamina ba protest tamina ba amasung sarkar sige na kong dai koi punama kya pam ba se masi hai ba se yahon ba ga dum ba tanza du koi lawina ba gi matam yorak le